ꯈꯨꯕ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯄꯨꯟꯅ ꯄꯨꯏꯀꯣꯅ ꯈꯔꯝꯖꯔꯦ ꯉꯁꯤꯗꯤ ꯕꯤꯞ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯖꯔꯦ ꯁꯤꯅ ꯕꯤꯞ ꯊꯣꯡꯕꯅꯦ ꯑꯗꯣ ꯁꯤꯅ ꯃꯥꯒꯤ ꯀꯂꯦꯖꯥ ꯊꯣꯡꯕꯅꯦ ꯑꯗꯣ ꯁꯤꯅ ꯃꯍꯤ ꯂꯩꯔꯦ ꯁꯂꯥ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯕꯤꯞ ꯆꯥꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯉꯥꯛꯄꯤꯔꯣ ꯃꯊꯪꯒꯤ ꯀꯩꯅꯣꯗ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯉꯥꯏꯕꯤꯔꯣ ꯍꯥꯏꯖꯒꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯏꯃꯥꯟꯅꯕꯁꯤꯒ ꯆꯥꯃꯤꯟꯅꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯏꯃꯥꯟꯅꯕꯁꯦ ꯆꯥꯃꯤꯟꯅꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯣ ꯏꯃꯥꯟꯅꯕꯁꯦ ꯃꯁꯛ ꯃꯃꯤꯡ ꯇꯥꯍꯜꯂꯛꯀꯦ ꯑꯩ ꯂꯩꯐꯝꯅ ꯋꯥꯡꯒꯣꯏꯗꯒꯤ ꯃꯤꯡꯅ ꯅꯥꯎꯆꯥ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯁꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯔꯁꯤꯀꯣ ꯁꯤ ꯃꯍꯤꯁꯦ ꯍꯩꯖꯤꯜꯂꯛꯑꯒꯦ ꯁꯤ ꯁ꯭ꯋꯥꯏꯗ ꯏꯟꯈꯠꯂꯛꯀꯦ ꯑꯩꯗꯤ ꯆꯝꯄ꯭ꯔꯥ ꯆꯥꯅꯤꯡꯗꯦ ꯃꯥꯗꯤ ꯆꯝꯄ꯭ꯔꯥ ꯌꯥꯝ ꯄꯥꯝꯕꯅꯦ ꯏꯟꯈꯠꯈ꯭ꯔꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯇꯣꯠꯈꯥꯏꯔꯦ क्या हो जरा चे bien sí muy chévere 이거 타고 कोई video này mình cho cào bấm này chả phút phải rất là phút lên thằng mà mày ăn Đấy, nó được này. ꯆꯝꯐꯨꯠꯁꯨ ꯀꯥꯎꯔꯦ ꯎ ꯃꯣꯔꯣꯛꯁꯨ ꯀꯥꯎꯔꯦ ꯆꯨꯝꯃꯤꯅꯤ ꯎꯃꯔꯣ ꯃꯄꯨꯝ ꯑꯣꯏꯅ ꯄꯤꯔꯛꯎꯅꯦ ꯎ ꯃꯣꯔꯣꯛꯁꯤꯁꯨ 그래야 통을 제대로
ꯃꯣꯏꯁꯤꯁꯨ ꯃꯃꯤꯡ ꯍꯥꯏ mong talaga. ꯂꯩꯔꯤꯕ ꯏꯟꯖꯥꯡꯁꯤꯒ ꯆꯥꯛꯁꯤꯒ ꯆꯥꯟꯅꯔꯣꯏ ꯆꯥꯛ ꯈꯤꯇꯪ ꯂꯧꯔꯛꯀꯦ ꯆꯥꯛꯁꯨ ꯈꯔ ꯍꯥꯞꯄꯦ ꯑꯗꯣ ꯉꯁꯥꯏ ꯀꯥꯎꯕ ꯆꯝꯐꯨꯠꯇꯨꯁꯨ ꯁꯤꯔ ꯄꯨꯈꯠꯂꯛꯑꯦ ꯃꯔꯛꯇ ꯑꯣꯏ ꯆꯥꯔꯒꯦ ꯆꯝꯐꯨꯠꯁꯦ ꯃꯁꯥꯗꯤ ꯀꯟꯕꯁꯦ ꯀꯜꯂꯦ ꯃꯥ ꯆꯥꯕꯗꯅ ꯍꯥꯎꯋꯦ ꯃꯍꯤ ꯃꯌꯥꯝꯅ ꯀꯪꯗꯨ ꯃꯈꯨꯠꯄꯗꯗꯤ ꯆꯥꯛ ꯏꯟꯖꯥꯡꯁꯦ ꯅꯥꯊꯣꯛꯑꯗꯝ
ꯃꯍꯤ ꯅꯨꯄꯥꯁꯦ ꯁꯨꯝ ꯆꯠꯂꯨꯗꯅ ꯍꯩꯅꯗꯕ꯭ꯔꯥ? ꯍꯩꯅꯗꯦ. ꯑꯁ ꯑꯩꯗꯤ ꯎꯃꯣꯔꯣꯛ ꯆꯥꯎꯕꯅꯤꯅ ꯅꯩꯔꯦꯍꯦ. ꯈꯨꯕꯥꯛ ꯑꯃ. ꯌꯥꯡꯈꯩꯒꯤ 3. 우목이야. 점프는 막한 하잖아. 살살 남아줘. ꯊꯥꯎ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯊꯛ ꯊꯥꯖꯤꯟꯕꯁꯦ ꯌꯥꯝ ꯐꯩ. ꯑꯗꯨꯗꯤ ꯆꯥꯕꯗꯤ ꯂꯣꯏꯔꯕꯅꯤ. ꯃꯊꯪ ꯂꯣꯏꯁꯟꯕ ꯇꯧꯔꯒꯦ. ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ.